ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥꯡ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯑꯄꯣꯛꯄ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯏꯕꯣꯍꯜ ꯀꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯕꯣꯍꯜꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯑꯁꯪꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯀꯕꯣꯛꯂꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯁꯪꯕꯤꯅ ꯀꯕꯣꯛꯂꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯥꯛ ꯄꯤꯖꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯉꯝꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯤ꯫ ꯑꯁꯪꯕꯤꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯕꯣꯛꯂꯩ ꯂꯦꯞꯀꯧ ꯂꯦꯞꯀꯧ ꯀꯧꯔꯤ꯫ "ꯍꯩ ꯀꯕꯣꯛꯂꯩ! ꯀꯕꯣꯛꯂꯩ!" ꯀꯕꯣꯛꯂꯩꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥꯇꯣꯟ?" "ꯍꯩ, ꯅꯪꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯃꯄꯥꯟꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯅꯃꯥ ꯁꯤꯕꯗꯨꯅ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯕꯤꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯝ ꯊꯝꯂꯤꯕꯔꯣ?" "ꯏꯃꯥ, ꯑꯩꯁꯨ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯝꯕꯅꯤ." "ꯇꯧꯅꯤ ꯇꯧꯅꯤ, ꯈꯨꯝꯕꯗꯤ ꯍꯩꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯒꯦ? ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯨꯝꯖꯤꯠ ꯂꯧꯊꯣꯛꯇꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯁꯤꯜꯂꯣ." "ꯍꯣꯏ ꯏꯃꯥ." ꯀꯕꯣꯛꯂꯩꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯨꯝꯖꯤꯠ ꯂꯧꯊꯣꯛꯂꯨꯔꯒ ꯃꯄꯥꯟꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯋꯥꯏ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯀꯕꯣꯛꯂꯩꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩꯗ ꯉꯥꯡꯂꯤ꯫ "ꯍꯩ, ꯋꯥꯏꯕꯗꯨꯃꯥꯏꯅ ꯀꯅꯥꯅ ꯁꯤꯠꯅꯒꯦꯅꯦꯍꯦ? ꯅꯃꯥꯗꯨꯅꯗꯤ ꯉꯟꯇꯥ ꯁꯤꯗꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦꯅꯦ꯫ ꯅꯃꯥꯗꯨꯅ ꯁꯤꯕꯗ ꯅꯪꯁꯨ ꯌꯥꯎꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ, ꯑꯩꯉꯣꯟꯗ ꯌꯦꯠꯅꯕ ꯊꯅꯝꯂꯤꯕꯅꯦꯕ." ꯀꯕꯣꯛꯂꯩ ꯃꯃꯥꯇꯣꯟꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯋꯥꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯋꯥꯏ ꯇꯥꯁꯤꯟꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ "ꯍꯩ, ꯉꯥꯏꯈꯣ, ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ, ꯏꯟꯁꯥꯡꯁꯨ ꯍꯥꯎꯍꯟꯒꯗꯕꯅꯤ꯫ ꯏꯟꯁꯥꯡꯒ ꯍꯥꯎꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯌꯥꯔꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯪꯈ꯭ꯔꯣ ꯆꯠꯂꯨ." ꯀꯕꯣꯛꯂꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯪꯕꯤꯗꯨ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯀ ꯇꯨꯝꯂꯨꯈꯤꯒꯦ. ꯆꯠꯃꯟꯗꯅ ꯈꯣꯡ ꯑꯁꯤꯁꯨ ꯅꯥꯕ ꯑꯃ ꯌꯥꯎꯔꯦ." ꯑꯁꯪꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯀꯕꯣꯛꯂꯩ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯩ꯫ "ꯏꯃꯥꯇꯣꯟꯅꯗꯤ ꯏꯟꯁꯥꯡ ꯍꯥꯎꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯑꯩꯅ ꯊꯣꯡꯒꯗꯧꯔꯤꯕꯁꯤꯕꯣ? ꯏꯟꯁꯥꯡꯁꯨ ꯑꯝꯇ ꯂꯩꯇꯦ. ꯉꯥ ꯑꯌꯥꯏꯕꯁꯤꯒ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔ ꯂꯩꯕꯁꯤꯒ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯌꯨ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯏꯄꯥꯒꯤ ꯀꯕꯣꯛꯂꯩ, ꯏꯆꯥꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯣ?" ꯀꯕꯣꯛꯂꯩ ꯃꯄꯥꯗ ꯌꯦꯡꯗꯨꯅ, "ꯍꯣꯏ ꯄꯥꯕ." "ꯏꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯒꯅꯤ. ꯅꯃꯥꯗꯨꯁꯨ ꯉꯟꯇꯥꯅꯦꯛ ꯁꯤꯗꯣꯛꯈꯤ ꯇꯧꯔꯤꯁꯦ. ꯅꯃꯥꯇꯣꯟꯅꯤꯅ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ. ꯅꯄꯥꯁꯦ ꯅꯃꯥꯇꯣꯟ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯜ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯎꯪꯈ꯭ꯔꯦ. ꯅꯃꯥꯇꯣꯟꯅ ꯏꯆꯥꯕꯨ ꯊꯤꯅ ꯇꯧꯕꯗꯣ ꯏꯄꯥꯁꯨ ꯌꯦꯡꯕ ꯉꯝꯗꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯞꯇꯨ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯇꯨꯅ ꯀꯞꯂꯤ꯫ ꯏꯕꯣꯍꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯄꯥꯅ ꯅꯃꯥꯇꯣꯟꯕꯨ ꯀꯤꯕꯒꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯑꯁꯪꯕꯤꯗꯨ ꯆꯪꯂꯛꯏ꯫ "ꯃꯣꯏ ꯃꯄꯥꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯜꯂꯛꯄ? ꯉꯁꯤꯁꯨ ꯌꯨ ꯊꯛꯂꯒ ꯍꯜꯂꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ." ꯏꯕꯣꯍꯜꯗꯨ ꯃꯈꯣꯡꯗꯨ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯌꯨ ꯉꯥꯎꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯃꯃꯥ, ꯀꯗꯥꯏꯗꯒꯤ ꯌꯨꯅꯣ? ꯅꯪꯅ ꯊꯤꯡꯕꯗꯒꯤ ꯑꯩ ꯌꯨꯒ ꯊꯛꯈꯤꯗꯕ ꯀꯨꯏꯔꯦ." ꯑꯁꯪꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯅ ꯍꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯊꯛꯑꯝꯃꯔꯣꯏ, ꯈꯪꯉꯦꯕ. ꯆꯤꯟꯊꯤꯕ ꯍꯥꯏꯔꯤꯁꯤꯅꯤ." ꯑꯁꯪꯕꯤ ꯀꯕꯣꯛꯂꯩꯗ ꯑꯃꯨꯛ ꯃꯤꯠꯈꯥꯅ ꯌꯦꯡꯗꯨꯅ, "ꯍꯩ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ? ꯅꯪꯒꯤꯗꯨꯕꯨ ꯆꯥꯛ ꯊꯣꯡꯂꯤꯔో ꯅꯠꯇ꯭ꯔꯒ ꯅꯨꯡ ꯐꯨꯠꯂꯤꯔో? ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥ, ꯂꯣꯏꯔꯦ, ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯅ ꯆꯥꯛ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯑꯁꯪꯕꯤ ꯏꯟꯁꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯣꯡꯂꯤꯕꯁꯤꯗꯤ ꯀꯔꯤꯅꯣ?" "ꯏꯃꯥ, ꯑꯗꯨ ꯅꯠꯇꯅ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤ. ꯑꯗꯨꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯖꯤꯟꯕꯅꯤ." "ꯀꯗꯥꯏ, ꯉꯥ ꯑꯇꯥꯎꯕꯗꯨ ꯄꯨꯊꯣꯔꯛꯎ, ꯂꯣꯏ ꯆꯥꯊꯣꯛꯀꯦ." ꯀꯕꯣꯛꯂꯩꯁꯨ ꯉꯥ ꯑꯇꯥꯎꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯇꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯑꯗꯨꯛ ꯌꯥꯝꯕ ꯉꯥ ꯑꯇꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯆꯥꯒꯗ ꯑꯃꯠꯇ ꯍꯥꯞꯇꯕꯤ ꯃꯥꯅ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫
Kangsoi thongbadusu yamna haurammi asangbidu sak oktre aduna hairai. Hey, nakuto hamdoklaga saphudagi sak khara hapo. Hoi ma. Kaboklaidu makuto hamdoktuna chaphudagi sak haplammi. Ibohalna magi nupida. Mama, nangbu ngasaidi insangji saningdi haigigum tobadaine. Asangbi magi nupada sauni yengtun hairai. Aine saninglaga saningdraga tokani. Aine sabada moi mapana sukyam pana biribasi karigino. Sari thakliba mayam asya nabi maina laiba ngaktani. Aine saraklabadinya nakibong sak puk thana sabu phangjari-bado phangloi sani haibasini. Aduna ingonda yamna khanaba hawrakan. Asiyai-duna sangbidu sakto amuk sakhom sarami. Ibohalsu magi nupibu kibana karisu hairujre. Asangbidu sakto mayam sasillaga hawgatuna satkre. Ibohalsu masanupida yengduna. Ipasu hawgalagi. Ibohalsu hawgatkirami. Kaboklai sakto khara saraga lukhaksagumdu sengzilami. Kona dusu phengdoklami kaboklaidu phamungda tumma sanglai. Kaboklai phamungda hek hipthagi haina tawbaga asangbina magika adudagi kaboklaibu laktana kauraklami. Numidangni kaina khangba nate asangbidu kaboklaisu mamatona kauribadu taraduna mamatongi manakta laklami. Ima kari haige? Hai, aigi khongsi nabana loire ngaktana mula. Hoi ima. Kaboklaidu mamatongi makhong adu namlami. Asangbidi kaboklayna makhong nambaduda nungairaduna tumthakirami. Kaboklaydu mamaton tungkraba adudadi magi kada laktuna phamungda kakhattuna tumnaba tawrami. Masadu wabana koka monga tainabaga kaboklaydu tumkhirami. Numit kharani haukre kaboklaydu nongma turelda ising sokpa satpada makhoi khul adugi sial khwaidagi paiba lukhoigi masanupa paikhombaga thengnarami. Paikhomba kaboklaibu yamna nungshizarami. Paikhomba kaboklaibu kauraklami. Kaboklai. Kaya haigi bung paikhomba. Kaboklai. Aisi nangonda wa amata haigi khalaklibase kuiri. Adubu haibadi sukngami ngamdab. Kaya wano ibo nasaldi hekta haibiyo. Kaboklai. Ay nangbu yamna nungshi. Nangbu aigi oirage haina khankre. Nati ibo nasalda adum na haibigano. Nasaldi laibak yamna thirabini. Adugi sumathakta ibung hoiga thak yamna khenai. Aibo ibung hek pokminaba isalmakne haina khanbiyo. Kaboklai. Nangaiga thak khetnarabasu aigi nungsibasidi khenaba leite. Nangna yabiraba ai nangidamakta punsisubu lepkani kaboklai. Ai nangma yamna nungshi. Haizabagi wani kaboklaigi thamoidasu paikhombabu nungsibadi phauribani. Adubu makoina lairaba oirubana paikhomba kaboklaibu nungsi haibada kaboklayni yadabani. Ibo, iman ay halakte haiduna hairamlani. Ay satlukige ibo. Asi haiduna kaboklaydu ising soktuna satkirami. Paikhombasu kaboklayna satkibado nungaitana yengduna lehaurami. Kaboklayna ising puduna thongalomdagi sanglakpadu ubada asangbi makhwang adu mettun hairai. Nang handi halaidana. Aidi halakmantabaduda turelda taraga sikraboi khaluri. Ising sokluso hairaga kanaga miwang ngangnaduna lairoi hayu. Asangbina makhut aduna kaboklaigi makok aduda induna makyat adu siktuna hai. Hai, nangse laisabini ni laisabiya haujiktagi miwang ngangba duk yamna pamlabadi yararoine he. Ima turelda ita khara thengnaduna wari saduna ngahak lairuri. Kari wari sariba ha aigi wari saribo iramnine aina nangse otle leire haidana mingonda wari saribo iramganiba. Imagi wakhaladu onare nasani tasinda imagi maramda karisu wari sakhiba leite. Aisu sak khoma masaribanina loina khangi. Thabak amta satluge haidana tawbase nanga wa ngangnaringaida loina thengkhre ai thabak chathoklukhige yumdagi hendoklamba yaroi. Wai khrasi hairamlaga asangbi adu satkirami. Asangbi satkibaga ngehak laibaga thoibidu kaboklaygi manakta laklami. Kaboklay mata thoibibu ubada harauzarami. Ita nang laklibra mangolda phamse laoi ita. Nakhoi namaton chatkibu ubaduda nangamta unaraga warimta sage haidun laklibani. Kay wari no ita. Atay nati ita ibung paikhombana nangba yam nungsizabani. Mana nungsi haina haibada nangna yade hai. Mado mathoi yamna nungai hauti.
Karigino itana ibung paikhomba nungsi haibada yadribadu masak phasabada sel paibada mabuk phabada hainaribani khul asigi leisabi miyam amanasu ibung paikhomba bu pamnaribani aduga itani yadribasina kaigino nate nangbu ngawbra ita aisu khangi ibung paikhomba ibu kayam nungsibagi haibado adubu ita aidi laibak yamna thirabini adugi sumathakta moigai khuigadi yamna khenai ibung paikhomba hoigi ima pabana aibu mama oiba kaidonungdasu pamloi ita nang adugidamak karigi waribano itada kari watana ibung paikhomba imaga pabagana itabu pamloi doribano pamdrabasu ibung paikhomba itagidamak leplibasidi aidi khangde ibung paikhomba itana yare haiduna haikhradabani ita hairunuko aidi haini itana so ibung paikhomba bu nungsizaribado aisu loina uba phangi yum asida namatun hingsabi asiga laiminadoi sarukpadi ibung paikhomba manakta nukaina lairubani hena phai ngaiha wari watai sanaduna thoibi su satkhri thoibi na paikhomba da kabok laina yare haiduna hairami paikhomba di kabok laina yare hairakpaduda yamna haraurammi paikhomba harauna thoibi ai yam harawi atu thoibi nang nganu sabra kabok laisu nganu sabra thoibi ingak ngakna chai kaidorage bo aigi nganu laba phajabam lei aduda horen numidang wairam thilake noida thonglaga kabok lege pulap chamino ai nungdang wairam laki hairam laga paikhomba do yam harauna satkirami ibung paikhomba ita kabok leise nungdi yamna nungsizaba zani kanade thabak tum loisilugi aduga ita kabok lei hoida satuna horen numidang di aikoida saksasena hairuki thoibisu imungi thabak loisilami kabok leido mangol aduda phi saduna leirami tanja aduda asangbisu thongalomdagi masinadu murum sonduna sanglai mangolda kabok leina phi saduna leibadu uraga amukka hena sauningkhre hai minai nubiya ngasai aina phoromba phirul singsi numit ta da rasti phawba lausin deba nama sibudu laklaga lausin ni na tawribran he ima phi do kangri male haidana aina lausilamdabani phi asisu ayeng loge haina haiba adugi sabani asangmi sangsilaktuna karigi phi saba ha asi haiduna langdu loina thadatlami madubada kabuk leidu yamna kaplami ima dumai tawbin phi se ayeng loge haiduna silpi silamlabani nang phi yamna saning badainya saradana ha hausiktiya karigi phi sadri nang da khara thuna sijakroni he nang sikrabdi aisia waim hek sangnadabani asangbina kabok leida yamna nganglammi nongma thoibidu kabok leibu unaba laklammi thoibina kabok leida asum hairammi ita ini tamugi potphamda singju charuse ita imasu leite horen halaklaga ayamuk leiramjadi ngangni kai ngangduino ai haina gilaw sasi asi haiduna thoibina kabok leibu singju saba potphamda laklammi paikhombasu leirammi ibung paikhomba nangamda unage haiduna do lairabani ngasiri pena wari sanaru paikhombaga kabok leigadu wari sanarami paikhombaga kabok leiga wari saduna lairibadu thabaleina urami thabaleido paikhomba mama leimatongi manakta laklammi leimatondu thabakama satnaba haiduna mapi loisinduna leirami thabalei sangakpadu ubada haima thabaleya nang laklibro nati ngasi yam thazadana nang lakpabu kai leirage isi su thabak amda satluge haiduna loisilamlibani isi aisi isi da aruba paw matamge haiduna laklibani kari aruba paw nu thabalei isi di hekta hayu isia ekhoi bungo paikhomba magi kabok lei haibi mama to na yokpi mathong maram khangdaba nupi duga ina matamugi potphamda singju saduna lehawi leimaton yam ngakna thabalei nangna hairibasibu asengbaro hegi isaga kabok lega singju saminaduna lehawe haiba isia aikhoi paikhomba kabok lei haiba nupi duga loina danaba isena khra hayu mathong yamna sadaba imungni mama to mina yokpani mama dusu nutigi yuda thaklaga leibani isenia paikhom halakpa wafam ase hairage iseso mathong maram khangdabi nupi adubu imaweiba ise pamde aduni ise adudi ayamuk sanaba tawrage hoi san thabalei su satkre leimaton su sauning bana loiri leimaton mathanta asumna haise
ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦꯕ ꯑꯩꯁꯦ ꯑꯩ ꯈꯣꯏꯗꯧꯁꯤ ꯇꯣꯛꯅ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯗ ꯊꯕꯛꯀ ꯆꯠꯂꯣꯏꯗꯍꯦ ꯄꯥꯏꯈꯣꯝꯕꯒ ꯀꯕꯣꯛꯂꯩꯒꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗꯨꯅ ꯀꯕꯣꯛꯂꯩꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟꯅ ꯃꯆꯥꯕꯨ ꯀꯧꯔꯝꯃꯤ ꯏꯆꯥꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯏꯃꯥ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯏꯃꯥ ꯀꯔꯤ ꯆꯠꯇꯣꯏꯅꯣ ꯏꯃꯥꯁꯦ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤꯔ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯗꯣ ꯉꯥꯏꯈꯣ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯇꯣꯝꯇꯅꯤ ꯅꯪꯁꯤ ꯃꯥꯡꯕ ꯌꯥꯗꯕ ꯏꯃꯥꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯏꯃꯥꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯏꯃꯥꯅ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯅꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯂꯕꯅꯤ ꯏꯃꯥ ꯅꯆꯥꯒꯤꯁꯨ ꯈꯪꯅꯖꯕ ꯂꯩ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯣ ꯅꯆꯥ ꯌꯥꯕ ꯉꯝꯂꯣꯏ ꯏꯃꯥ ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯐꯝ ꯄꯨꯝꯕ ꯍꯧꯗꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯁꯣꯛꯄ ꯏꯀꯥꯏꯕ ꯅꯪꯅꯕ ꯁꯤꯟꯒꯅꯨ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯗꯨꯅ ꯅꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯥꯏꯈꯣꯝꯕꯗꯨ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯄꯥꯏꯈꯣꯝꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯕꯣꯛꯂꯩꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯑꯁꯪꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯩ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯪꯅ ꯊꯣꯡꯂꯤꯕꯗꯣ ꯏꯃꯥ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯑꯩꯅ ꯏꯔꯣꯟꯁꯤꯜꯂꯤ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯉꯥꯗꯣ ꯇꯥꯎꯔꯒ ꯊꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯊꯝꯂꯕ꯭ꯔꯥ ꯏꯃꯥ ꯊꯥꯎ ꯂꯩꯔꯝꯗꯗꯅ ꯇꯥꯎꯗ꯭ꯔꯤ ꯀꯔꯤ ꯊꯥꯎ ꯂꯩꯔꯝꯗꯗꯅ ꯇꯥꯎꯗ꯭ꯔꯤꯑꯕ ꯊꯥꯎꯗꯣ ꯂꯩꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯅꯤ ꯃꯤ ꯅꯥꯏꯅꯨꯕꯤ ꯀꯅꯥꯗꯒꯤꯅꯣ ꯊꯥꯎ ꯍꯪꯂꯒꯅꯦ ꯉꯥꯗꯣ ꯇꯥꯎꯒꯗꯕꯅꯤ ꯍꯦꯛ ꯇꯥꯎꯗꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯉꯥꯗꯨ ꯇꯥꯎꯗ꯭ꯔꯕꯗꯤ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯂꯅꯤ ꯈꯪꯕꯅ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯗꯣꯝꯆꯥ ꯊꯥꯔꯤꯛꯀꯤꯗ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯏꯟꯗꯣꯝꯆꯥ ꯇꯨꯝꯂꯕ꯭ꯔꯣ ꯀꯕꯣꯛꯂꯩꯅ ꯀꯧꯔꯛꯄꯗꯨꯗ ꯊꯥꯔꯤꯛꯇꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ ꯃꯄꯥꯟꯗ ꯀꯕꯣꯛꯂꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯕꯣꯛꯂꯩ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ ꯏꯃꯥꯅ ꯉꯥ ꯇꯥꯎꯒꯣꯅ ꯍꯥꯏꯌꯦ ꯊꯥꯎꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯊꯥꯎꯒ ꯌꯥꯝꯂꯕꯗꯤ ꯈꯖꯤꯛꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯏꯟꯗꯣꯝꯆꯥ ꯂꯩ ꯂꯧꯑꯣ ꯏꯟꯗꯣꯝꯆꯥ ꯄꯨꯊꯣꯔꯛꯀꯦꯀꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯔꯤꯛ ꯊꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯁꯦ ꯁꯤꯗ ꯂꯩꯔꯤ ꯑꯗꯨ ꯀꯕꯣꯛꯂꯩ ꯅꯪꯕꯨ ꯅꯈꯣꯏ ꯅꯃꯥꯇꯣꯟ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯉꯝꯃꯤ ꯀꯥꯟꯅꯗꯦ ꯀꯕꯣꯛꯂꯩ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯌꯦꯡꯂꯒꯅꯦ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯀꯣ ꯀꯔꯥꯏꯗꯒꯤ ꯌꯨꯝ ꯄꯥꯟꯕꯅꯣꯗ ꯏꯟꯗꯣꯝꯆꯥ ꯇꯥꯟꯖꯥꯗꯨꯗ ꯑꯁꯪꯕꯤꯅ ꯀꯕꯣꯛꯂꯩꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯂꯝꯃꯤ ꯅꯃꯥꯇꯣꯟꯁꯤ ꯀ꯭ꯋꯥꯛ ꯇꯧꯅ ꯑꯃꯨꯛ ꯈꯣꯡꯗꯨꯅ ꯂꯩꯔꯦ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯀꯕꯣꯛꯂꯩꯁꯨ ꯆꯠꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯉꯥ ꯑꯗꯨꯕꯨ ꯇꯧꯔꯝꯃꯤ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯪꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯒ ꯀꯕꯣꯛꯂꯩꯒꯁꯨ ꯑꯗꯨꯝ ꯎꯅꯔꯝꯃꯤ ꯀꯕꯣꯛꯂꯩꯗꯤ ꯄꯥꯏꯈꯣꯝꯕ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯩꯃꯇꯣꯟꯁꯨ ꯇꯥꯔꯝꯃꯤ ꯅꯣꯡꯃꯗꯤ ꯂꯩꯃꯇꯣꯟꯗꯨ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯪꯕꯤꯗꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤ ꯃꯀꯣꯛ ꯒꯣꯔꯣ ꯍꯣꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯃꯇꯣꯟ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯍꯩꯃꯥ ꯏꯆꯦ ꯂꯩꯃꯇꯣꯟ ꯅꯪ ꯂꯥꯛꯂꯤꯕꯔꯣ ngasi thazadana lakpabu kari leiragi isya nanaw phida lakthokjaruge ngihakta leibiram leimaton khra sound ai noigi sida phamba lakpa nati nangi na sa nupi tawba ngambidu leibra leirabadinya kauthoro ai wari sage lai isya nanaw kauthokjarake asangbi imung lomdo onsinduna kabok leibu kaurammi kabok leisu mamana koribadu taraduna mapanda thoklai leimaton su leiramadu ubada masado pakhat pakharadi phaurammi kabok lei mamaton da yengduna ima kayai leimaton oina haire nangla kabok lei hairibasya nang asok yam ikai ba khangri basi karigino duhonga dogi ngai duna leiraba aigi isa nupa duga nanga toina unari ba karigino nang sel kayam pamge ha nang na pama sel hayu ai pige
ꯅꯪꯕꯨ ꯂꯩ ꯃꯇꯣꯟꯅꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯅꯦ ꯏꯕꯦꯝꯃ ꯑꯁꯪꯕꯤ ꯀꯕꯣꯛꯂꯩꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯑꯉꯥꯡꯅꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯀꯩꯁꯨ ꯂꯥꯜꯂꯝꯃꯣꯏ ꯃꯥꯅ ꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯑꯁꯪꯕꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯀꯕꯣꯛꯂꯩꯕꯨ ꯐꯨꯔꯝꯃꯤ ꯀꯕꯣꯛꯂꯩ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯕ ꯉꯝꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩ ꯃꯇꯣꯟꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯎꯅꯩ ꯍꯥꯏꯗꯅ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩ ꯃꯇꯣꯟꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯒꯤ ꯃꯔꯝꯒꯤ ꯃꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯒ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯀꯕꯣꯛꯂꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯕꯣꯛꯂꯩ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯀꯕꯣꯛꯂꯩꯒ ꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯎꯅꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯃꯃꯥꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯨꯗ ꯌꯥꯕ ꯇꯥꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯅꯤꯡꯊꯤꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯀꯕꯣꯛꯂꯩ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯄꯥꯒꯤ ꯂꯨꯈꯨꯝꯗ ꯌꯨ ꯃꯌꯣꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯀꯕꯣꯛꯂꯩꯅ ꯎꯔꯝꯃꯤ ꯀꯕꯣꯛꯂꯩꯗꯨ ꯌꯨ ꯃꯌꯣꯝ ꯑꯗꯨ ꯂꯧꯗꯨꯅ ꯏꯁꯤꯡ ꯊꯛꯄꯒꯨꯝꯅ ꯌꯨ ꯑꯗꯨ ꯊꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯗꯨ ꯌꯨ ꯐꯖꯅ ꯉꯥꯎꯔꯦ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯝꯃꯤ ꯑꯁꯪꯕꯤꯗꯨ ꯀꯕꯣꯛꯂꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯁꯥꯎꯅ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯤꯕꯨ ꯅꯈꯣꯏ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯂꯥꯛꯂꯒ ꯆꯥꯛ ꯊꯣꯡꯅꯤ ꯍꯥꯏꯕ꯭ꯔꯣ ꯀꯕꯣꯛꯂꯩꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯇꯣꯟꯒꯤ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯤꯡꯉꯤ ꯑꯗꯨꯝꯅ ꯁꯤꯡꯕꯗꯨꯗ ꯑꯁꯪꯕꯤꯗꯤ ꯅꯥꯕꯅ ꯂꯣꯏꯔꯦ ꯍꯣꯏ ꯏꯃꯥ ꯁꯤꯔꯦ ꯍꯩ ꯆꯥꯕꯤ ꯀꯣꯆꯥꯕꯤ ꯑꯩꯒꯤ ꯁꯝꯗ ꯊꯥꯗꯣꯛꯎꯅꯦ ꯑꯩꯒꯤ ꯁꯝꯒ ꯐꯣꯏꯕ ꯁꯥꯔꯗ ꯃꯁꯤꯗꯤ ꯀꯃꯥꯏꯅꯤ ꯅꯪ ꯀꯕꯣꯛꯂꯩꯗꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯅꯍꯥꯟ ꯃꯈꯩ ꯐꯠꯇꯕꯤ ꯏꯃꯥꯇꯣꯟ ꯅꯪꯅ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯁꯤꯗꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯅ ꯀꯨꯁꯤ ꯇꯧꯕꯗ ꯌꯥꯔꯔꯣꯏ ꯈꯪ ꯌꯨꯅꯝꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ ꯏꯃꯥꯏ ꯄꯦꯝꯃ ꯂꯩꯁꯥꯕꯤ ꯃꯥꯅ ꯌꯨꯒ ꯊꯛꯂꯤꯕ ꯃꯥꯜꯂꯤ ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯪꯕꯤꯗꯨ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯃꯃꯥꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯦꯛꯏ ꯑꯁꯪꯕꯤꯗꯨ ꯅꯥꯕꯅ ꯉꯥꯎꯔꯝꯃꯤ ꯑꯁꯪꯕꯤꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯃꯃꯥꯇꯣꯟꯕꯨ ꯐꯨꯔꯝꯃꯤ ꯑꯁꯪꯕꯤꯗꯨ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯀꯕꯣꯛꯂꯩ ꯃꯃꯥꯇꯣꯟꯗ ꯌꯦꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯩꯅ ꯆꯥꯕ ꯌꯥꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯒꯗꯝꯅꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯗꯤ ꯅꯔꯨ ꯀꯣꯒꯗꯝꯅꯤ ꯈꯪꯉꯣ ꯍꯣꯏ ꯑꯩ ꯊꯣꯡꯒꯦ ꯑꯁꯪꯕꯤꯗꯨ ꯉꯁꯤꯗꯤ ꯀꯕꯣꯛꯂꯩꯕꯨ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯁꯪꯕꯤꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯀꯕꯣꯛꯂꯩꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯪꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯗꯨ ꯀꯕꯣꯛꯂꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯝꯃꯤ ꯅꯤꯡꯊꯤꯕꯤꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯄꯥꯏꯈꯣꯝꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ ꯉꯥꯏꯍꯥꯛ ꯅꯤꯡꯊꯤꯕꯤ ꯆꯪꯂꯛꯄꯗꯨ ꯈꯪꯍꯧꯗꯦ ꯅꯤꯡꯊꯤꯕꯤ ꯇꯞꯅ ꯀꯩꯗꯧꯕꯤꯔꯒꯦ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯗꯥꯗ ꯋꯥꯐꯝ ꯑꯝꯇ ꯍꯪꯖꯒꯦ ꯗꯥꯅꯁꯨ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯍꯪꯉꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯗꯥꯗꯥ ꯏꯁꯥꯅ ꯌꯥꯅ ꯍꯣꯡꯈꯤꯕ ꯅꯠꯇꯕ꯭ꯔꯥ ꯅꯤꯡꯊꯤꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯗꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯗꯥꯗꯥ ꯊꯃꯣꯏꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ ꯗꯥꯗꯥ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯩ ꯅꯉꯣꯟꯗ ꯂꯤꯔꯒꯦ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒ ꯀꯕꯣꯛꯂꯩꯒꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯊꯤꯕꯤꯗ ꯇꯝꯂꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯗꯥ ꯀꯕꯣꯛꯂꯩꯕꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯎ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯗꯥꯒꯤ ꯁꯦꯕꯥ ꯐꯪꯖꯒꯦ ꯅꯤꯡꯊꯤꯕꯤ ꯃꯗꯨꯈꯛ ꯌꯥꯔꯣꯏ ꯐꯔꯦꯁꯦ ꯅꯪꯁꯨ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯂꯦ ꯅꯪꯁꯨ ꯋꯥꯔꯝꯅꯅꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯄꯣꯊꯥꯅꯕ ꯇꯧꯔꯝꯃꯤ ꯀꯕꯣꯛꯂꯩꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯃꯥꯇꯣꯟ ꯇꯥꯅ ꯃꯁꯨꯝꯅ ꯂꯥꯎꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯑꯁꯪꯕꯤꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯂꯣꯏꯔꯦ ꯆꯥꯔꯣ ꯂꯥꯛ ꯀꯕꯣꯛꯂꯩꯗꯨ ꯃꯁꯥꯗꯨ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯆꯥꯛꯇꯨ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯀꯕꯣꯛꯂꯩ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯩ ꯏꯟꯁꯥꯡꯅꯣ ꯁꯤꯅ ꯃꯍꯤꯁꯤꯗꯤ ꯀꯩꯅꯣ ꯏꯔꯣꯏꯕ ꯌꯥꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ
ꯏꯟꯁꯥꯡ ꯑꯗꯨ ꯍꯩꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯝꯃꯤ ꯏꯟꯁꯥꯡꯗꯨ ꯌꯥꯝꯅ ꯍꯧꯔꯝꯗꯦ ꯆꯥꯛꯇꯨ ꯆꯥꯈꯣꯝ ꯑꯃ ꯆꯥꯕꯒ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯨ ꯄꯥꯏꯗꯨꯅ ꯀꯕꯣꯛ ꯂꯩꯅ ꯂꯥꯛꯇꯅ ꯂꯪꯏ ꯑꯗꯨꯝꯅ ꯂꯪꯕꯗꯨꯗ ꯆꯥꯛꯈꯨꯝꯗꯨ ꯂꯨꯈꯥꯛꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯝꯃꯤ ꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯑꯁꯪꯕꯤꯗꯨ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯏꯕꯣꯍꯜꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯕꯨ ꯆꯦꯡꯒ ꯆꯦꯡ ꯇꯥꯡꯕꯁꯤꯗ ꯀꯔꯤꯒꯤ ꯆꯥꯛꯁꯤ ꯍꯩꯗꯣꯛꯂꯤꯕꯅꯣ ꯍꯣ ꯑꯩꯅ ꯍꯩꯗꯣꯛꯄ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯅ ꯏꯟꯁꯥꯡ ꯍꯥꯎꯇꯦ ꯍꯥꯏꯗꯅ ꯍꯩꯗꯣꯛꯂꯝꯂꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯕꯣꯛ ꯂꯩꯅ ꯍꯩꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯕ ꯉꯁꯤ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯌꯨ ꯃꯌꯣꯝ ꯑꯃ ꯂꯩꯍꯧꯕꯅꯤ ꯅꯪꯕꯨ ꯎꯕ꯭ꯔꯣ ꯑꯣ ꯅꯪꯅ ꯊꯝꯕ ꯌꯨ ꯃꯌꯣꯝꯗꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯊꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯏꯕꯣꯍꯜꯗꯤ ꯃꯆꯥꯅꯨꯄꯤꯅ ꯌꯨ ꯊꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯜꯂꯁꯨ ꯇꯟꯅ ꯑꯁꯪꯕꯤꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯏꯕꯣꯍꯜꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯊꯛꯅꯕ ꯊꯝꯕ ꯌꯨ ꯑꯗꯨ ꯊꯛꯈ꯭ꯔꯕꯅꯤꯅ ꯊꯛꯇ꯭ꯔꯤ ꯏꯕꯣꯍꯜꯗꯤ ꯌꯨ ꯊꯛꯇꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯕꯣꯍꯜꯅ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯁꯦꯞ ꯑꯃꯗ ꯑꯃꯨꯛ ꯁꯦꯞ ꯇꯧꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯌꯨ ꯊꯛꯇꯕꯒꯤ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯏꯅꯦ ꯄꯤꯁꯛ ꯈꯣꯏꯗ ꯆꯠꯇꯨꯅ ꯌꯨ ꯂꯧꯔꯨꯁꯤꯔꯅꯦ ꯏꯅꯦ ꯄꯤꯁꯛꯁꯨ ꯇꯨꯝꯂꯝꯕꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯕꯣꯍꯜ ꯑꯍꯤꯡꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯃꯤ ꯅꯣꯡ ꯐꯥꯎꯕ ꯐꯖꯅ ꯉꯥꯟꯗ꯭ꯔꯤ ꯏꯕꯣꯍꯜꯗꯨ ꯌꯨ ꯂꯧꯕ ꯆꯠꯂꯝꯃꯤ ꯌꯨ ꯃꯌꯣꯝ 2-3 ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯤꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯉꯔꯥꯡ ꯊꯣꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤ ꯃꯥꯅ ꯃꯃꯥꯇꯣꯟꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯀꯕꯣꯛꯂꯩ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯌꯨ ꯊꯛꯂꯕꯗꯤ ꯃꯤꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯖꯥꯠ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯊꯧꯅꯥ ꯂꯩꯅꯕ ꯌꯨ ꯊꯛꯄ ꯇꯥꯏ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯂꯨꯈꯨꯝꯗ ꯌꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯗꯤ ꯂꯩꯔꯝꯗꯦ ꯌꯨ ꯃꯌꯣꯝ 2 ꯂꯩꯔꯤꯕꯗꯨ ꯀꯕꯣꯛꯂꯩꯅ ꯎꯔꯝꯃꯤ ꯌꯨ ꯃꯌꯣꯝ 2ꯃꯛ ꯀꯕꯣꯛꯂꯩꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯛꯂꯝꯃꯤ ꯃꯌꯣꯝ ꯑꯃꯅ ꯃꯥꯒꯤ ꯐꯤꯔꯣꯜ ꯍꯥꯞꯄ ꯎꯄꯨꯗꯨꯗ ꯍꯥꯞꯂꯝꯃꯤ ꯃꯌꯣꯝ ꯑꯃꯗꯨꯅ ꯊꯛꯂꯝꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯈꯥꯕ ꯌꯨꯗꯨ ꯏꯁꯤꯡ ꯊꯛꯄꯒꯨꯝꯅ ꯊꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯀꯕꯣꯛꯂꯩꯗꯨ ꯌꯨ ꯉꯥꯎꯔꯝꯃꯤ ꯀꯕꯣꯛꯂꯩ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯃꯃꯥꯇꯣꯟꯒꯤ ꯀꯥꯗ ꯂꯥꯛꯏ ꯑꯁꯪꯕꯤꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯤ ꯀꯕꯣꯛꯂꯩꯅ ꯍꯩ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯀꯅꯥꯅ ꯇꯧꯅꯤꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯕꯅꯣ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯪꯕꯤꯗꯤ ꯇꯥꯔꯝꯗꯦ ꯃꯁꯤ ꯇꯥꯗꯦꯅꯦꯍꯦ ꯑꯩ ꯂꯤꯆꯩ ꯂꯧꯔꯨꯒꯦ ꯃꯥꯅ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯝ ꯊꯤꯅ ꯐꯨꯔꯛꯄꯅꯤ ꯀꯕꯣꯛꯂꯩꯗꯨ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯂꯤꯆꯩ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯂꯤꯆꯩ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯇꯣꯟ ꯑꯗꯨꯗ ꯀꯜꯂꯝꯃꯤ ꯑꯁꯪꯕꯤꯁꯨ ꯑꯗꯨꯝꯅ ꯐꯨꯔꯛꯄꯗꯨꯗ ꯈꯪꯕꯣꯏ ꯅꯥꯕꯣꯏ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯏ ꯀꯕꯣꯛꯂꯩꯗꯨ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤ ꯁꯥꯎꯅ ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯤꯅ ꯇꯨꯝꯂꯤꯉꯩꯗ ꯑꯗꯨꯝꯅ ꯆꯩꯅ ꯀꯟꯕ ꯍꯧꯅꯕ꯭ꯔꯅꯦꯍꯦ ꯏꯃꯥꯇꯣꯟ ꯅꯪꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅꯁꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯆꯥ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯃꯃꯥꯇꯣꯟꯗ ꯀꯜꯂꯝꯃꯤ ꯑꯁꯪꯕꯤꯁꯨ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯍꯣ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜꯁꯨ ꯃꯈꯣꯡ ꯍꯥꯝꯂꯨꯔꯒ ꯆꯪꯂꯛꯄꯗ ꯂꯥꯎꯅꯔꯝꯂꯤꯕꯗꯨ ꯇꯥꯗꯨꯅ ꯑꯁꯪꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯕꯣꯛꯂꯩꯅ ꯃꯃꯥꯇꯣꯟ ꯐꯨꯕꯗꯨ ꯎꯕꯗ ꯏꯕꯣꯍꯜ ꯉꯛꯅ ꯌꯦꯡꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯑꯁꯪꯕꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯐꯨꯔꯒ ꯃꯣꯏ ꯃꯄꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯐꯨꯋꯣ ꯏꯄꯥꯒꯤ ꯀꯕꯣꯛꯂꯩ ꯀꯔꯤꯅꯣ ꯅꯪꯅ ꯅꯃꯥꯗ ꯇꯧꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯐꯠꯇꯦꯅꯦ ꯅꯪꯕꯨ ꯄꯥꯕꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯄꯥꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯑꯩꯅ ꯋꯥꯔꯛꯄꯤꯕꯅꯤ ꯄꯥꯕꯁꯨ ꯏꯃꯥꯇꯣꯟꯅ ꯑꯩ ꯐꯨꯕꯗꯗꯤ ꯅꯆꯥꯗ ꯑꯗꯨꯝꯅ ꯇꯧꯒꯅꯣꯏꯗꯅ ꯍꯥꯏꯗꯦꯅꯦ ꯍꯣ ꯄꯥꯕ ꯇꯪꯈꯥꯏ ꯁꯤꯕꯣ ꯏꯕꯣꯍꯜꯗꯣ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯁꯪꯕꯤ ꯀꯞꯂꯒ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦꯕ ꯀꯔꯝ ꯍꯥꯏꯅ ꯈꯥꯝꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯃꯨꯛꯒ ꯐꯨꯔꯛꯀꯅꯤ ꯅꯪꯅ ꯅꯍꯥꯟꯋꯥꯏ ꯏꯆꯥꯁꯤꯗ ꯐꯨꯈꯤꯕꯒꯤ ꯈꯨꯂꯪ ꯅꯥꯔꯁꯨ ꯈꯥꯡ ꯑꯩꯁꯨ ꯉꯔꯥꯡꯗꯒꯤ ꯌꯨ ꯊꯛꯇ꯭ꯔꯤ ꯑꯃꯨꯛꯇ ꯊꯛꯂꯨꯈꯤꯒꯦ ꯄꯥꯕꯒꯤ ꯌꯨꯗꯣ ꯅꯆꯥꯅ ꯂꯣꯏ ꯊꯛꯊꯣꯛꯈ꯭ꯔꯦ ꯄꯥꯕ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯥꯕꯒꯤ ꯌꯨꯗꯣ ꯅꯪꯅ ꯊꯛꯂꯕ ꯍꯌꯦꯡꯈꯩ ꯌꯨ ꯂꯩꯕꯗ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯕ ꯇꯥꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯀꯕꯣꯛꯂꯩꯗ ꯌꯨꯗ ꯂꯥꯏꯁꯨꯕꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯀꯕꯣꯛꯂꯩꯕꯨ ꯊꯤꯅ ꯍꯥꯏꯅꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ
ꯐꯖꯅ ꯍꯥꯏꯅꯕꯤꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯧ ꯑꯃꯅ ꯃꯥꯒꯤ ꯀꯕꯣꯛꯂꯩ ꯍꯥꯏꯕꯤꯁꯤꯅ ꯇꯧꯔꯤꯕꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯅ ꯌꯨꯒ ꯊꯛꯂꯗꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯗꯤ ꯐꯔꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯒꯤ ꯃꯇꯧ ꯂꯣꯏꯅ ꯇꯝꯅꯔꯛꯄ ꯇꯥꯔꯦ꯫ ꯃꯧ ꯑꯃꯅ ꯀꯕꯣꯛꯂꯩꯁꯦ ꯍꯥꯟꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯔꯝ ꯃꯣꯛꯄꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯃꯃꯥꯇꯣꯟ ꯑꯁꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯤ ꯍꯦꯟꯃꯟꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯕꯣꯛꯂꯩꯅ ꯃꯃꯥꯇꯣꯟꯗꯣ ꯑꯃꯨꯛ ꯂꯥꯛꯅꯔꯦ ꯍꯥꯏꯅ ꯇꯥꯏ, ꯄꯦꯜꯂꯤꯕꯅꯤ ꯑꯩꯗꯤ꯫ ꯅꯣꯡꯃ ꯀꯕꯣꯛꯂꯩꯅ ꯌꯨ ꯉꯥꯎꯔꯒ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯂꯝꯕꯤꯗꯨꯗ ꯍꯥꯏꯗꯅ ꯆꯠꯂꯤ, ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯄꯨꯝꯅꯃꯛ ꯇꯥꯠꯅꯦ, ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯨꯄꯤꯅ ꯌꯨ ꯊꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯅꯣꯏ ꯀꯅꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯒꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯔꯜꯅ ꯊꯛꯄ ꯅꯠꯇꯦ, ꯊꯛꯀꯅꯤ, ꯑꯩꯗꯤ ꯊꯛꯀꯅꯤ, ꯑꯩꯒꯤ ꯀꯨꯁꯤꯅꯦ, ꯀꯨꯁꯤ꯫ ꯀꯕꯣꯛꯂꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯗꯨ ꯁꯒꯣꯜ ꯑꯗꯨ ꯊꯧꯕ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯇꯥꯔꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯨ ꯊꯛꯂꯤꯕ? ꯅꯪꯅ ꯌꯨ ꯊꯛꯄꯒꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯀꯕꯣꯛꯂꯩ ꯔꯥꯖꯀꯨꯃꯥꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯅ ꯌꯨ ꯊꯛꯄꯒꯤ ꯃꯔꯝ ꯍꯪꯂꯤꯕ ꯅꯪ ꯀꯅꯥꯅꯣ? ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯤ? ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯑꯩꯒꯤ ꯃꯔꯨꯞ? ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯅꯪꯉꯣꯟꯗ ꯂꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯗ ꯂꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯕꯣꯛꯂꯩꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯕꯣꯛꯂꯩꯕꯨ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯕꯣꯛꯂꯩ ꯌꯨ ꯊꯛꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯕꯣꯛꯂꯩꯕꯨ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯇꯣꯏꯅ ꯄꯨꯟꯕꯗꯒꯤ ꯀꯕꯣꯛꯂꯩ ꯌꯨ ꯊꯛꯄ ꯇꯣꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯀꯕꯣꯛꯂꯩꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯊꯧꯕꯅ ꯀꯕꯣꯛꯂꯩꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩꯒ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯗꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫